mayamda aigi sakming dilwasarage. Aina class 8 karpa matamda lekagi imanabi amagi mabung amana aibu nungsi haraki. Matamda mana haibada aina yakide. Moigi yumda ai sanaba dum chatlami. Aduba ai nimi adudi chakidre. Ikaibu shawningboy adum chatre. Aina class 10 karpa matamda ibani pau khara phawnarami. Aisu inkhalakpo oibana mangau khara thire. Adugi sumathakta lekagi bungda aikhoigi mungna yakide pamde. Ibani nushina adum lapnaki. Aisu atoba nupa khangnaki. Adubu mana aibu adum nushibiramne habase ai thajarude. Aina class 10 karpa matamda pau khara phawnarambada sum lapnakibuduna adum phawnadre. Masu nubi atoba koikhre. Haibe pause aisu tare. Adubu ai kaisu khanjaludre. Habide aisu atoba korabanina. Ai class 11 12 losile. Ai class 12 da fasta laki. Elective Manipuri da letter saki. Ai Moirang college da khatamki. BA fast semni. Aina college kaba khara hawraklaba matamda aina chiseda aigi phone lebiu. Imanabi singdi phone loi paine. Ai khaktani pai jise haiki. Chisena hoi ahanbadi leiba ngamkhiroi. Aduna second hand oina thiro haire. Adudai aina ekhoi lekagi imanaba amagi yoni habduda mayumde satlaga phone gi maramda aina hangle. Kaya da yondoina haina matamduda hange 6k adade yoni haire. Aisa wakhan nungaitre. Chisena di lising mari de hena piba ngamoi harapanina. Imanabagi matai meda aigi di imanabini. Magi chak thongfamda ngahag ibani wari sanare. Wari sanaringaida imanabada amu changle. Aduga mana engonda phagi oina nui saida lehalu yadra haire. Ekhoi hom puna nokmine. Aduga imanabduna aigi inakta phame. Aduga mi amada phone tawkhre. Aidi magi phone de yenglude ring chatpati tai. Phone da ahanba tawbada pairakte. Amka tawsile ani shubada paire. Hello hainakhre. Aduga moyani phone paraklibe nupaduna kari leire hanglapati tai. Aduda imanabduna wari ama leire nangna harau dawbani haiki. Nupa amaduna kari wari no thabak sili sasat hairo harakpada imanabduna aigi ming panki aduga phone kakki. Aduda ina imanabduda kaigino aigi ming pallido kanano nang hauji wari sanarido hangnaringaida imanabdugi phone do lakhi. Adubu paide phone hanjin lakhi. Masu hanjin kakki. Amukasu hanjin tawrakki. Nungaraktra male phone do paikhakhre. Aduga imanabduna aisha moida lei phone leigi haina lae. Phone do nang khara leibiu dana haiki. Aduda nupaduna asengbaira ai phone thamlage. Aduga ngahak leraga ai noide lakke haraga phone do aduma thamkhre. Aina imanabduda kanano hangbada aibu nungsi harakhiba lekagi ibungdo orame. Magi mamingsa taton haina harage lekagi ibungi mahutta. Aina imanabduda kaidobai harino nang ngawbra magaiga khangnade haina aisa saure. Aduga ai yumda halae. Aduga numidang wairam pung 3 tarakpa adwaida aina dukan thokpada imanabada amuk thengnare. Aduga engonda kawraklaga phone ama pire. Hausikte leirubane ahanbani simsu yaurabane. Tha ahungi balance yaurabane haramlaga sakre. Yum yauraklaga aina phone do namlage yengba matamda contact da tatongi number save lerame. Imanabagi duda ai phone tawsile. Imanabduda aina hange. Aduda tatona leiru shaina morang satlaga leirubane hare. Warisha khara samjilage. Aisha numidugi nongalakpada college tatle. Class tawringaida miss call mari lerame. Aina call back tawre. Ibanisa waring hak sanare. Aduga thame. Ibanisa message to ina thanare. Ahum mari raksu unare. Adubu aikhoigi mungna yadaba pamdabada masu khangbanina aingonda chela sena toina hai. Aisu mabu nungsiruba kawbanina ibani chele. 2017 August thadani. Sienma numbidusu aikhoi mama hoina police ka tawduna koithi thirei. Tatonagi yumda ka hena nungaibi imungdi natte. Adubu saba thakpati wati. Taton ge bani phadoknaraga thamki. BS loselaga luhungsi haina. Taton ibani yam toina kapminaki. Ibani sibu thungnaroidra haina tatona engonda
ꯑꯩꯒꯤꯗꯃꯛ ꯇꯧꯕ ꯉꯝꯂꯣꯏꯗꯕ ꯊꯕꯛ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯅ ꯀꯞꯄꯛꯈꯤ꯫ ꯃꯥ ꯆꯔꯥ ꯍꯦꯜꯂꯁꯨ ꯑꯩꯕꯨꯗꯤ ꯅꯨꯡꯉꯥꯏꯅ ꯊꯝꯕ ꯉꯝꯅꯤ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯀꯌꯥꯔꯛ ꯋꯥꯁꯛꯈꯤ꯫ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ 8ꯅꯤ, ꯅꯨꯄꯤ 3, ꯅꯨꯄꯤ 1ꯅꯤ꯫ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯇꯣꯝꯕꯤꯅꯤ꯫ ꯑꯩ ꯑꯋꯥꯕ ꯃꯁꯛ ꯈꯪꯂꯛꯇꯦ꯫ ꯅꯣꯡꯃꯇ ꯏꯃꯨꯡꯒꯤ ꯊꯕꯛ ꯑꯃꯠꯇ ꯌꯥꯎꯔꯨꯗꯦ꯫ ꯆꯦꯆꯦ ꯍꯣꯏ, ꯃꯃꯥ ꯍꯣꯏꯅꯁꯨ ꯌꯥꯎꯍꯟꯗꯦ꯫ ꯑꯩꯅ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯗ ꯀꯦꯅ ꯌꯨꯝꯗ ꯂꯩꯕꯗꯨ ꯎꯕꯗ ꯇꯥꯇꯣꯟꯅ ꯑꯩꯁꯦ ꯃꯥꯕꯨ ꯅꯨꯡꯁꯤꯔꯛꯂꯔꯣꯏ, ꯅꯨꯄꯥ ꯑꯇꯣꯞꯄ ꯈꯪꯅꯈ꯭ꯔꯅꯤ, ꯑꯩꯈꯣꯏ ꯃꯥ ꯍꯣꯏꯅ ꯃꯉꯣꯟꯗ ꯄꯤꯔꯛꯂꯔꯣꯏ ꯍꯥꯏꯅ ꯌꯥꯝ ꯇꯣꯏꯅ ꯍꯥꯏ꯫ ꯏꯕꯥꯅꯤꯁꯦ 2018 ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯗꯦꯠ 12ꯗ ꯑꯃꯨꯛ ꯆꯦꯟꯈꯤ꯫ ꯑꯗꯨꯗ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯃꯤꯅ ꯑꯅꯤꯔꯛ ꯆꯦꯟꯁꯤꯜꯂꯤ ꯍꯥꯏꯅ ꯁꯥꯎꯕꯗꯒꯤ ꯈꯨꯗꯛꯇ ꯂꯨꯍꯣꯡꯂꯦ꯫ 2019 ꯃꯥꯔꯆꯀꯤ ꯗꯦꯠ 1ꯗ ꯏꯆꯥ ꯅꯨꯄꯥ ꯑꯃ ꯐꯪꯖꯔꯦ꯫ ꯑꯩꯕꯨ ꯌꯥꯝ ꯅꯨꯡꯁꯤꯅ ꯂꯨꯅ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤ꯫ ꯏꯆꯥ ꯅꯨꯄꯥꯅ ꯆꯍꯤ 3 ꯁꯨꯔꯛꯄ ꯃꯇꯝꯗ ꯑꯩ ꯃꯈꯥ ꯇꯥꯅ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯈꯤ꯫ ꯏꯆꯥ ꯅꯨꯄꯥꯁꯨ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜꯗ ꯑꯣꯄꯔꯦꯁꯟꯗ ꯄꯣꯛꯈꯤꯕꯅꯤ꯫ ꯑꯗꯨꯅ ꯍꯟꯗꯛꯁꯨ ꯑꯣꯄꯔꯦꯁꯟ ꯇꯧꯔꯅꯤ꯫ ꯑꯗꯨꯅ ꯄꯩꯁꯥ ꯇꯨꯡꯁꯤꯟꯁꯦ ꯍꯥꯏꯅ ꯏꯕꯥꯅꯤ ꯄꯩꯁꯥ ꯁꯦꯚꯤꯡ ꯈꯔ ꯊꯝꯈꯤ꯫ ꯏꯕꯥꯅꯤꯅ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯂꯩꯕꯗ ꯎꯕꯗ ꯂꯩꯀꯥꯏꯒꯤ ꯑꯍꯟꯁꯤꯡꯅꯁꯨ ꯂꯛꯅꯕꯣꯏ ꯐꯥꯒꯤꯌꯣꯏ ꯑꯉꯥꯡ ꯌꯨꯝꯕꯥꯟ ꯑꯣꯏꯔꯁꯨ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯄꯥꯜꯂꯤ ꯍꯥꯏꯅ ꯑꯗꯨꯝ ꯍꯥꯏ꯫ ꯗꯦꯂꯤꯚꯔꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯅꯨꯃꯤꯠꯇꯣ ꯂꯩꯀꯥꯏꯒꯤ ꯍꯥꯎꯁꯤ ꯂꯩꯈꯤ꯫ ꯏꯕꯥꯅꯤ ꯍꯥꯎꯁꯤ ꯌꯥꯎꯕ ꯆꯠꯈꯤ꯫ ꯅꯨꯃꯤꯠꯇꯣ ꯌꯥꯝꯅꯁꯨ ꯏꯪꯉꯦ꯫ 2021 ꯗꯤꯁꯦꯝꯕꯔꯒꯤ ꯗꯦꯠ 20ꯅꯤ꯫ ꯍꯥꯎꯁꯤꯗ ꯏꯕꯥꯅꯤ ꯐꯧ ꯕꯣꯔꯥ 3 ꯐꯥꯎꯈꯤ꯫ ꯏꯕꯥꯅꯤ ꯍꯔꯥꯎ ꯍꯔꯥꯎꯅ ꯌꯨꯝꯗꯁꯨ ꯍꯜꯂꯛꯈꯤ꯫ ꯏꯆꯥ ꯅꯨꯄꯥꯗꯣ ꯍꯥꯎꯁꯤ ꯂꯥꯎꯐꯝꯗ ꯇꯨꯝꯊꯈꯤꯗꯨꯅ ꯑꯩꯅ ꯄꯣꯔꯛꯑꯦ꯫ ꯑꯩꯅ ꯋꯥꯕꯗꯣ ꯎꯕ ꯃꯇꯝꯗ ꯇꯥꯇꯣꯟꯅ "ꯏꯆꯥ ꯄꯥꯔꯤꯗꯣ ꯑꯩ ꯄꯣꯔꯛꯀꯦ, ꯅꯪ ꯌꯥꯝ ꯋꯥꯅ ꯎꯔꯦ" ꯍꯥꯏꯔꯛꯈꯤ꯫ ꯑꯩꯁꯨ ꯄꯥꯔꯤꯗꯣ ꯇꯥꯇꯣꯟꯗ ꯄꯤꯈꯤ꯫ ꯀꯔꯤ ꯅꯨꯃꯤꯠꯅꯣ ꯈꯪꯗꯦ, ꯇꯥꯇꯣꯟꯗ ꯂꯩꯌꯨ ꯍꯥꯏꯕ ꯁꯨꯡꯌꯥ ꯌꯥꯈꯤꯗꯦ꯫ ꯃꯄꯥ ꯎꯕꯗ ꯍꯦꯟꯅ ꯀꯥꯞꯄꯛꯈꯤ꯫ ꯑꯩꯁꯨ ꯋꯥꯔꯦ꯫ ꯁꯣꯝꯗꯁꯨ ꯊꯥ ꯁꯨꯖꯤꯜꯂꯛꯄꯒꯤ ꯋꯥꯕꯒ ꯄꯥꯔꯤ ꯄꯣꯕꯒꯤ ꯋꯥꯕꯒ ꯑꯏꯪꯕ ꯃꯔꯛꯇꯨꯗ ꯇꯁꯦꯡꯅ ꯋꯥꯔꯦ꯫ ꯑꯩꯈꯣꯏ ꯃꯌꯥꯝ ꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯇꯥꯇꯣꯟꯅ ꯍꯟꯗꯛ ꯆꯍꯤꯒꯤꯗꯤ ꯑꯩꯈꯣই ꯆꯥꯕ ꯀꯣꯟꯅꯔꯅꯤ, ꯐꯧ ꯋꯥꯅꯔꯔꯣꯏ ꯍꯥꯏꯅ ꯌꯥꯝ ꯍꯔꯥꯎꯅ ꯍꯜꯂꯛꯈꯤ꯫ ꯌꯨꯝ ꯌꯧꯔꯦ꯫ ꯄꯥꯔꯤꯗꯣ ꯐꯃꯨꯡꯗ ꯑꯩꯅ ꯇꯞꯅ ꯇꯨꯝꯍꯜꯂꯦ꯫ ꯄꯥꯔꯤꯁꯦ ꯅꯤꯡꯉꯥꯏ ꯌꯥꯝ ꯇꯧꯏ ꯅꯨꯃꯤꯗꯥꯡꯗꯣ꯫ ꯑꯩꯈꯣꯏꯅ ꯍꯜꯂꯛꯄꯗ ꯄꯨꯡ 12 ꯈꯔ ꯍꯦꯜꯂꯦ꯫ ꯏꯕꯥꯅꯤꯁꯨ ꯈꯣꯡ ꯈꯨꯠ ꯍꯥꯝꯇꯣꯛꯂꯦ, ꯑꯗꯨꯒ ꯐꯧ ꯊꯤꯜꯂꯛꯄ ꯉꯥꯏꯔꯦ꯫ ꯑꯩꯗꯤ ꯐꯃꯨꯡꯗ ꯐꯤꯂꯝ ꯌꯦꯡꯂꯒ ꯂꯩ꯫ ꯇꯥꯇꯣꯟꯁꯨ ꯒꯦꯝ ꯁꯥꯟꯅꯩ꯫ ꯐꯧ ꯊꯤꯜꯂꯛꯄ ꯒꯥꯔꯤꯗꯣ ꯂꯥꯛꯄꯒꯤ ꯃꯈꯣꯟ ꯇꯥꯔꯦ꯫ ꯑꯗꯨꯗ ꯇꯥꯇꯣꯟꯅ ꯐꯧ ꯊꯤꯜꯂꯛꯂ ꯃꯥꯜꯂꯦ ꯍꯥꯏꯅ ꯍꯧꯒꯠꯈ꯭ꯔꯦ꯫ ꯑꯩꯁꯨ ꯍꯧꯒꯠꯀꯦ ꯇꯧꯕꯗ ꯇꯥꯇꯣꯟꯅ "ꯑꯗꯨꯝ ꯇꯨꯝꯃꯣ, ꯌꯥꯝ ꯏꯪꯉꯦ", ꯐꯧꯗꯣ ꯃꯥ ꯃꯐꯝ ꯆꯥꯅ ꯊꯝꯂꯨꯔꯒꯦ ꯍꯥꯏꯅ ꯊꯣꯛꯈ꯭ꯔꯦ꯫ ꯐꯧ ꯊꯝꯕ ꯂꯣꯏꯔꯒ ꯇꯥꯇꯣꯟ ꯏꯃꯨꯡꯗ ꯆꯪꯂꯛꯑꯦ꯫ ꯅꯨꯃꯤꯠꯇꯣ ꯐꯃꯨꯡ ꯐꯝꯃꯥꯡꯗꯩ ꯀꯥꯔꯛꯇꯕꯤꯗ ꯈꯨꯌꯥꯔꯣꯝꯗꯩ ꯀꯥꯔꯛꯑꯦ꯫ ꯑꯗꯨꯒ ꯑꯩꯉꯣꯟꯗ "ꯅꯪ ꯌꯥꯝ ꯋꯥꯔꯕꯣ? ꯅꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯗꯣꯛꯇꯔꯗ ꯁꯠ ꯆꯠꯇꯣꯏꯅꯤ꯫ ꯗꯣꯛꯇꯔꯗ ꯆꯠꯄꯩ ꯐꯤꯁꯨ ꯂꯣꯏꯅ ꯌꯣꯝꯕ ꯂꯣꯏꯔꯕꯅꯤꯅ ꯅꯁꯥ ꯅꯨꯡꯉꯥꯏꯔꯛꯇꯕꯒ ꯐꯠ ꯆꯠꯇꯣꯏꯅꯤ" ꯍꯥꯏꯔꯒ ꯃꯥꯁꯨ ꯇꯨꯝꯕ ꯆꯪꯂꯛꯑꯦ꯫ ꯏꯆꯥꯗꯣ ꯅꯨꯄꯤ ꯄꯣꯛꯂꯒꯅ ꯆꯅꯨ ꯀꯧꯗꯣꯏꯅꯤ, ꯅꯨꯄꯥ ꯄꯣꯛꯂꯒꯅ ꯄꯤꯕꯥꯇꯣꯟ ꯀꯧꯗꯣꯏꯅꯦꯅ ꯑꯩꯉꯣꯟꯗ ꯅꯨꯃꯤꯠꯇꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯅ ꯀꯧꯁꯦ ꯍꯥꯏꯅ ꯍꯥꯏꯈꯤ꯫ ꯑꯗꯨꯒ ꯇꯥꯇꯣꯟꯅ ꯇꯨꯝꯂꯝꯗꯥꯏꯗ ꯑꯩꯉꯣꯟꯗ "ꯑꯋꯥꯕ ꯋꯥꯈꯜ ꯈꯟꯒꯅꯨ, ꯑꯩ ꯂꯩꯔꯤꯁꯤꯗꯤ", ꯅꯪꯒꯤꯗꯃꯛ ꯍꯥꯏꯔꯒ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯏꯆꯥ ꯄꯥꯔꯤꯗ ꯑꯃꯨꯛ ꯌꯦꯡꯂꯒ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯦ꯫ "ꯅꯨꯡꯁꯤꯗ꯭ꯔꯥ ꯌꯦꯡꯉꯣ, ꯀꯌꯥ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯅꯣ, ꯏꯆꯥꯁꯦ ꯅꯤꯡꯉꯥꯏ ꯇꯧꯔꯤꯅꯤ ꯀꯥꯏꯅ, ꯉꯁꯤꯗꯤ ꯑꯩꯅ ꯂꯧꯒꯦ ꯍꯥꯏꯕꯗ ꯁꯨꯡꯌꯥ ꯌꯥꯗꯕꯤꯒ ꯇꯧꯋꯦ" ꯍꯥꯏꯅ ꯄꯥꯔꯤꯗ ꯃꯀꯣꯛꯇ ꯅꯥꯜꯂꯒ ꯆꯨꯞꯂꯝꯂꯒ ꯑꯩꯉꯣꯟꯗ ꯑꯃꯨꯛ "ꯇꯨꯝꯃꯣ ꯇꯨꯝꯃꯣ, ꯄꯨꯡꯁꯨ ꯊꯦꯡꯉꯦ, ꯄꯨꯡ 1 ꯇꯥꯗꯧꯔꯦ" ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯝꯂꯒ ꯒꯦꯝꯗꯣ ꯁꯥꯟꯅꯈ꯭ꯔꯦ꯫ ꯑꯩꯁꯨ ꯐꯤꯂꯝꯗꯣ ꯌꯦꯡꯕ ꯂꯣꯏꯁꯤꯜꯂꯦ꯫ ꯇꯥꯇꯣꯟꯗ ꯑꯩꯅ "ꯇꯨꯝꯃꯣ, ꯀꯨꯏꯅ ꯁꯥꯟꯅꯔꯨꯔꯅꯨ" ꯍꯥꯏꯔꯝꯃꯒ ꯑꯩꯗꯤ ꯑꯗꯨꯝ ꯇꯨꯝꯊꯈ꯭ꯔꯦ꯫ ꯃꯥꯗꯤ ꯒꯦꯝ ꯁꯥꯟꯅꯍꯧꯕꯅꯤ꯫ ꯑꯩꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯇꯥꯇꯣꯟꯗꯣ ꯁꯣꯔ ꯆꯥꯎꯅ ꯆꯥꯎꯅ ꯍꯣꯜꯂꯒ ꯂꯩꯔꯝꯃꯦ꯫ ꯑꯩꯅ ꯇꯞꯅ ꯃꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯒ ꯃꯥꯕꯨ ꯍꯧꯗꯣꯛꯈꯤ, ꯑꯗꯨꯕꯨ ꯇꯥꯕꯤꯈꯤꯗꯦ꯫ ꯑꯩ ꯂꯥꯎꯔꯒ ꯏꯅꯦꯝꯄꯣꯛꯀ ꯏꯇꯩꯒ ꯀꯧꯕꯗꯒꯤ ꯃꯣꯏꯁꯨ ꯃꯣꯏꯒꯤ ꯀꯥꯗ ꯆꯦꯟꯊꯣꯔꯛꯑꯦ꯫ ꯑꯗꯨꯒ ꯇꯥꯇꯣꯟꯗꯣ ꯃꯈꯣꯡ ꯃꯈꯨꯠ ꯅꯩꯗꯨꯅ ꯍꯧꯗꯣꯛꯈꯤ, ꯑꯗꯨꯕꯨ ꯇꯥꯕꯤꯈꯤꯗꯦ꯫ ꯑꯩꯅ ꯁꯦꯟꯇꯦꯛꯁꯇ ꯏꯁꯤꯡ ꯀꯜꯂꯒ ꯃꯃꯥꯏꯗ ꯏꯁꯤꯡ ꯆꯥꯏꯁꯤꯜꯂꯁꯨ ꯒ꯭ꯌꯥꯟ ꯂꯥꯛꯇꯦ꯫ ꯑꯩꯅ ꯀꯣꯏꯂꯥꯎ ꯂꯥꯎꯕꯗꯨꯗ ꯄꯥꯔꯤꯗꯣ ꯍꯧꯒꯠꯂꯒ ꯃꯄꯥꯗ ꯀꯣꯜꯂꯒ ꯀꯞꯄꯦ꯫ ꯃꯃꯥꯁꯨ ꯏꯇꯩꯁꯨ ꯀꯞꯄꯤ꯫ ꯑꯩꯅ ꯇꯥꯇꯣꯟꯒꯤ ꯃꯈꯨꯠꯇꯣ ꯄꯥꯏꯔꯒ ꯂꯩꯕꯅꯤ꯫ ꯃꯥꯒꯤ ꯑꯔꯣꯏꯕ ꯍꯥꯏꯒꯗ꯭ꯔꯥ ꯈꯪꯗꯦ, ꯑꯩꯒꯤ ꯈꯨꯠꯇ ꯀꯟꯅ ꯄꯥꯏꯁꯤꯜꯂꯝꯃꯤ, ꯑꯗꯨꯒ ꯏꯁꯤꯡ ꯆꯠꯂꯛꯈꯤ꯫ ꯑꯗꯨꯗꯒꯤ ꯑꯩ ꯑꯉꯥꯎꯕꯤꯗꯧꯅ ꯃꯄꯥꯟꯗ ꯆꯦꯟꯊꯔꯛꯈꯤ꯫ ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯅꯣꯡ ꯉꯥꯜꯂꯝꯂꯦ꯫ ꯑꯉꯧꯕ ꯁꯦꯠꯂꯒ ꯆꯦꯡ ꯂꯩ ꯄꯨꯔꯒ ꯃꯤ ꯃꯌꯥꯝ ꯂꯥꯛꯅꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯑꯩ ꯌꯥꯝ ꯀꯞꯈꯤ꯫
ꯃꯗꯨꯗꯒꯤ ꯃꯥꯒꯤ ꯃꯊꯧ ꯃꯉꯝꯁꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯑꯩ ꯑꯃꯨꯛ ꯊꯥ ꯁꯨꯖꯤꯜꯂꯛꯄꯩ ꯄꯨꯛ ꯅꯥꯔꯛꯇꯨꯅ ꯗꯣꯛꯇꯔꯗ ꯆꯦꯛ ꯑꯃꯨꯛ ꯆꯠꯂꯦ꯫ ꯗꯣꯛꯇꯔꯅ ꯑꯉꯥꯡꯁꯦ ꯈꯣꯏꯔꯤꯅ ꯃꯌꯥꯝ ꯌꯦꯠꯁꯤꯜꯂꯦ, ꯑꯣꯄꯔꯦꯁꯟ ꯇꯧꯗ꯭ꯔꯗꯤ ꯌꯥꯔꯣꯏ, ꯍꯥꯟꯅꯒꯤ ꯑꯣꯄꯔꯦꯁꯟ ꯇꯧꯐꯝꯁꯤꯁꯨ ꯌꯥꯝ ꯄꯥꯁꯤꯜꯂꯦ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯅ ꯁꯣꯔꯥꯠ ꯅꯣꯡꯉꯥꯜꯂꯒ ꯑꯣꯄꯔꯦꯁꯟ ꯇꯧꯕ ꯌꯥꯔꯣꯏꯗ꯭ꯔꯥ ꯍꯪꯈꯤ꯫ ꯗꯣꯛꯇꯔꯅ ꯌꯥꯅꯤ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯍꯤꯗꯥꯛ ꯀꯥꯞꯁꯤꯜꯂꯛꯈꯤ꯫ ꯌꯨꯝꯗ ꯍꯜꯂꯛꯑꯦ, ꯁꯣꯔꯥꯠꯁꯨ ꯂꯣꯏꯔꯦ꯫ ꯅꯣꯡꯉꯥꯜꯂꯒ ꯑꯩ ꯗꯣꯛꯇꯔ ꯆꯠꯅꯕ ꯁꯦꯝ ꯁꯥꯔꯦ꯫ ꯑꯗꯨꯕꯨ ꯅꯤꯡꯉꯝꯗꯕ ꯄꯦꯟꯗꯕ ꯀꯌꯥꯗꯨꯅ ꯑꯩ ꯌꯨꯝꯗꯒꯤ ꯈꯣꯡ ꯊꯥꯡꯗꯣꯛꯂꯒ ꯆꯠꯅꯤꯡꯗꯦ꯫ ꯑꯩ ꯁꯤꯈ꯭ꯔꯁꯤꯔꯥ ꯍꯥꯏꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯄꯤꯛꯂꯤꯕ ꯏꯆꯥ ꯑꯃꯗꯤ ꯇꯥꯏꯕꯪꯄꯥꯟ ꯐꯥꯎꯔꯛꯇ꯭ꯔꯤꯕꯁꯤꯅ ꯀꯃꯥꯏ ꯇꯧꯍꯧꯕ ꯈꯜꯂꯨꯕ ꯃꯇꯝꯗ ꯑꯩ ꯇꯨ ꯆꯨꯡꯉꯦ꯫ ꯅꯨꯄꯤꯒꯤ ꯂꯥꯟꯐꯝꯗꯤ ꯑꯉꯥꯡ ꯎꯅꯕꯁꯤꯅ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤꯗꯤ ꯏꯄꯨꯔꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ, ꯃꯥꯡꯒꯣꯜ ꯄꯤꯕꯗꯤ ꯂꯥꯏꯔꯗꯅ ꯃꯥꯒꯤ ꯅꯨꯡꯁꯤꯕ ꯁꯛꯇꯝꯗꯣ ꯑꯗꯨꯐꯥꯎ ꯎꯕ ꯐꯪꯈꯤꯗꯦ꯫ ꯑꯩ ꯌꯥꯝ ꯋꯥꯈꯤ, ꯀꯞꯈꯤ꯫ ꯑꯩ ꯑꯣꯄꯔꯦꯁꯟ ꯇꯧꯅꯕ ꯄꯨꯁꯤꯜꯂꯝꯗꯥꯏꯗ ꯇꯥꯇꯣꯟꯒꯤ ꯐꯣꯇꯣꯗꯣ ꯑꯩꯒꯤ ꯐꯣꯟꯗ ꯃꯥꯕꯨ ꯄꯦꯟꯅ ꯌꯦꯡꯖꯩ꯫ ꯃꯥꯡꯒꯣꯜ ꯅꯤꯖꯗꯨꯅ ꯑꯩ ꯄꯦꯟꯗꯅ ꯆꯪꯈꯤ꯫ ꯏꯆꯥꯅꯨꯄꯤ ꯑꯃ ꯐꯪꯖꯔꯦ꯫ ꯑꯩ ꯌꯨꯝꯗ ꯍꯜꯂꯛꯑꯦ꯫ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯐꯝ, ꯍꯔꯥꯎꯐꯝ ꯂꯩꯈꯤꯗꯦ꯫ ꯌꯨꯝꯗꯣ ꯏꯍꯥꯡ ꯍꯥꯡꯂꯦ꯫ ꯅꯨꯡꯇꯤꯒꯤꯗꯤ ꯇꯥꯇꯣꯟꯒꯤ ꯐꯣꯇꯣ ꯌꯦꯡꯂꯒ ꯑꯩ ꯑꯗꯨꯝ ꯀꯞꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯏꯆꯥꯅꯨꯄꯥꯁꯨ ꯅꯨꯄꯤꯁꯨ ꯆꯥꯎꯔꯛꯑꯦ꯫ ꯃꯣꯏ ꯑꯅꯤ ꯌꯦꯡꯂꯒ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯈꯔꯗꯤ ꯀꯣꯛꯆꯩ꯫ ꯉꯁꯤꯁꯦ ꯅꯣꯕꯦꯝꯕꯔꯒꯤ ꯗꯦꯠ 23꯫ ꯆꯥꯛ ꯇꯣꯛꯂꯒ ꯇꯨꯝꯕ ꯆꯪꯂꯛꯄ ꯃꯇꯝꯗ ꯄꯥꯔꯤꯅ ꯃꯃꯥ ꯄꯄꯥ ꯎꯅꯤꯡꯉꯦ ꯍꯥꯏꯔꯛꯑꯦ꯫ ꯑꯗꯨꯗꯒꯤ ꯑꯩ ꯌꯥꯝ ꯀꯞꯄꯦ꯫ ꯄꯥꯔꯤꯅ ꯃꯃꯥ ꯀꯞꯀꯅꯣ ꯍꯥꯏꯅ ꯃꯈꯨꯠ ꯃꯆꯥꯗꯨꯅ ꯑꯩꯒꯤ ꯄꯤ ꯇꯩꯊꯣꯛꯄꯤꯔꯛꯑꯦ꯫ ꯑꯩꯅ ꯐꯣꯟꯗ ꯇꯥꯇꯣꯟꯒꯤ ꯐꯣꯇꯣ, ꯚꯤꯗꯤꯑꯣ ꯌꯦꯡꯂꯒ ꯁꯨꯝ ꯀꯞꯄꯗ ꯄꯥꯔꯤꯅ ꯄꯄꯥꯁꯦ ꯂꯥꯛꯂꯔꯣꯏꯗ꯭ꯔꯥ, ꯄꯄꯥ ꯅꯨꯡꯁꯤ, ꯄꯄꯥꯁꯦ ꯊꯕꯛ ꯁꯨꯕ ꯆꯠꯈ꯭ꯔꯤꯔꯥ ꯍꯥꯏꯔꯝꯂꯒ ꯑꯗꯨꯝ ꯇꯨꯝꯈ꯭ꯔꯦ꯫ ꯑꯩ ꯇꯨꯝꯕ ꯌꯥꯈꯤꯗꯦ꯫ ꯑꯗꯨꯗꯩ ꯑꯩꯒꯤ ꯋꯥꯔꯤꯁꯦ ꯏꯖꯈꯤꯕꯅꯤ꯫ ꯑꯩ ꯆꯍꯤ 10ꯗ ꯌꯨꯝ ꯄꯥꯜꯂꯛꯄꯅꯤ꯫ ꯆꯍꯤ 22ꯗ ꯂꯨꯈ꯭ꯔꯥꯕꯤ ꯑꯣꯏꯍꯧꯔꯦ꯫ ꯂꯨꯈ꯭ꯔꯥꯕꯤꯒꯤ ꯃꯤꯡꯊꯣꯟꯁꯦ ꯀꯅꯥꯅꯁꯨ ꯄꯥꯝꯅꯗꯦ꯫ ꯅꯨꯄꯤꯕꯨ ꯅꯨꯄꯤꯅ ꯍꯟꯊꯅ ꯌꯦꯡꯕꯒꯤ ꯆꯠꯅꯕꯤꯁꯦ ꯑꯗꯨꯝ ꯂꯩꯔꯤ꯫ ꯂꯨꯈ꯭ꯔꯥꯕꯤꯁꯨ ꯃꯤꯅꯦ, ꯅꯨꯄꯤꯅꯦ꯫ ꯑꯩꯈꯣꯏꯗꯤ ꯌꯨꯝꯗꯩ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯗ꯭ꯔꯕꯣ? ꯐꯖꯕ ꯐꯤꯖꯣꯜ ꯁꯦꯠꯄ ꯌꯥꯗ꯭ꯔꯕꯣ? ꯄꯨꯟꯁꯤꯁꯦ ꯀꯞꯂꯒ ꯑꯗꯨꯝ ꯍꯤꯡꯉꯨ ꯍꯥꯏꯕ꯭ꯔꯥ? ꯂꯨꯈ꯭ꯔꯥꯕꯤ ꯑꯩꯈꯣꯏꯗꯤ ꯅꯣꯛꯄ ꯌꯥꯗꯕ꯭ꯔꯥ? ꯏꯁꯣꯔ ꯃꯥꯕꯨꯗꯤ ꯋꯥꯔꯧꯗꯕ ꯉꯝꯗꯦ꯫ ꯑꯁꯨꯛ ꯊꯤꯕ ꯃꯄꯣꯛꯇ ꯏꯃꯥ ꯏꯆꯥꯕꯨ ꯄꯣꯛꯍꯟꯕꯤꯔꯝꯕ, ꯑꯗꯨꯕꯨ ꯍꯤꯡꯈꯤꯅꯤ ꯏꯆꯥꯒꯤꯗꯃꯛ꯫ ꯇꯨꯡꯗ ꯊꯣꯛꯂꯛꯀꯗꯕ ꯑꯐ ꯐꯠꯇ ꯄꯨꯝꯅꯃꯛ ꯂꯥꯟꯊꯦꯡꯅꯒꯅꯤ꯫ ꯑꯩꯅ ꯇꯥꯇꯣꯟꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯈꯤꯕꯅꯤ꯫ ꯉꯁꯤꯁꯨ ꯅꯨꯡꯁꯤꯔꯤ꯫ ꯄꯨꯟꯁꯤꯁꯤꯅ ꯂꯩꯔꯤꯕ ꯃꯈꯩ ꯅꯨꯡꯁꯤꯈꯤꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤ ꯑꯩꯈꯣꯏꯗ ꯌꯦꯡꯂꯤꯕ ꯑꯔꯥꯟꯕ ꯃꯤꯠꯌꯦꯡꯁꯦ ꯃꯁꯤꯗꯤ ꯌꯥꯖꯅꯤꯡꯗꯦ꯫ ꯃꯔꯨ ꯑꯣꯏꯅ ꯅꯨꯄꯤꯁꯤꯡꯅꯤ꯫ ꯑꯩꯁꯨ ꯃꯃꯥꯅꯤ꯫ ꯏꯆꯥ ꯑꯅꯤꯕꯨ ꯑꯔꯥꯟꯕ, ꯑꯃꯣꯠꯄ ꯑꯃꯠꯇ ꯌꯥꯎꯗꯅ ꯑꯩꯒꯤ ꯏꯁꯥꯒꯤ ꯍꯨꯃꯥꯡ ꯃꯃꯜꯅ ꯏꯆꯥ ꯑꯅꯤꯕꯨ ꯃꯤ ꯑꯣꯏꯅꯕ ꯁꯦꯝꯒꯅꯤ꯫ ꯑꯩꯅ ꯇꯥꯇꯣꯟꯕꯨ ꯀꯥꯏꯅꯕ ꯃꯇꯝꯗ ꯀꯌꯥꯝ ꯋꯥꯈꯤ꯫ ꯄꯨꯟꯁꯤꯁꯦ ꯂꯣꯏꯔꯦ ꯈꯟꯈꯤ꯫ ꯍꯤꯡꯕꯒꯤ ꯑꯁꯥ ꯎꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯑꯩ ꯄꯤꯛꯂꯤꯕ ꯏꯆꯥ ꯑꯅꯤꯒꯤ ꯈꯜꯂꯨꯕ ꯃꯇꯝꯗ ꯁꯤꯕ ꯉꯝꯈꯤꯗꯦ꯫ ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯅꯃꯛ ꯂꯣꯠꯁꯤꯜꯂꯒ ꯃꯥꯏꯊꯣꯡꯗ ꯅꯨꯡꯉꯥꯏꯕ ꯁꯥꯗꯨꯅ ꯉꯁꯤꯁꯨ ꯍꯤꯡꯂꯤ꯫ ꯃꯁꯦ ꯃꯌꯥꯝꯅꯁꯨ ꯈꯪꯕꯤꯌꯨ꯫ ꯅꯨꯄꯥ ꯂꯩꯇ꯭ꯔꯕ ꯂꯨꯈ꯭ꯔꯥꯕꯤ ꯈꯨꯗꯤꯡꯃꯛ ꯅꯨꯡꯁꯤꯕ ꯋꯥꯍꯩꯅ ꯂꯣꯏꯅꯕꯤꯌꯨ꯫ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯋꯥꯍꯩ ꯍꯥꯏꯕꯤꯌꯨ꯫ ꯍꯤꯡꯕꯒꯤ ꯑꯁꯥ ꯄꯤꯕꯤꯌꯨ ꯍꯥꯏꯖꯔꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯗ ꯇꯥꯍꯟꯖꯕ ꯂꯣꯏꯖꯔꯦ꯫ ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯁꯦꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ꯫ ꯑꯔꯣꯏꯕꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫